ꯊꯣꯏ ꯑꯃꯁꯨꯡ ꯂꯥꯡꯂꯦꯟ ꯉꯥꯟꯕꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯤꯅꯤꯠ 10ꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯊꯣꯏ ꯃꯣꯂꯤ ꯃꯣꯂꯤ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯕ, ꯅꯣꯏ ꯀꯣꯂꯦꯖꯀ ꯌꯥꯝ ꯅꯛꯅ ꯂꯩꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯑꯒ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ꯫ ꯃꯤꯅ ꯂꯥꯛꯑꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯅ ꯁꯣꯟꯕꯗꯨ ꯂꯥꯡꯂꯦꯟꯅ ꯇꯥꯔꯗꯨꯅ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯁ, ꯅꯨꯄꯤꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣꯅꯦ, ꯌꯥꯝ ꯍꯦꯟꯖꯜꯂꯛꯏꯗ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯁꯤꯗ ꯎꯅꯤꯡꯕꯅ ꯍꯦꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯌꯥꯝ ꯋꯥꯀꯠꯂꯛꯏꯁꯤꯕꯣ? ꯏꯕꯦꯝꯃ, ꯑꯗꯨꯒꯤ ꯅꯠꯆꯗꯦꯀꯣ꯫ ꯗꯥ ꯉꯥꯟꯕꯗꯣ ꯁꯠ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯉꯟꯅ ꯍꯟꯅꯤꯗꯅ, ꯑꯗꯨꯒꯤ ꯋꯥꯅꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯊꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯊꯣꯏꯁꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯣꯌꯥꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯔꯒ ꯁꯠ ꯂꯥꯎꯅ ꯐꯥꯎꯁꯤꯜꯂꯛꯏ꯫ ꯂꯣꯌꯥꯅ, ꯀꯔꯤꯅꯣ ꯌꯨꯝ ꯍꯟꯒꯦꯗꯤ ꯂꯩꯇꯗꯅ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯅꯣꯛꯇꯅ ꯅꯌꯥꯒ ꯍꯤꯒꯠꯇꯅ ꯂꯩꯔꯤꯗꯨꯅ? ꯊꯣꯏꯅ, ꯗꯥ ꯂꯣꯌꯥ, ꯀꯩꯅꯣꯅꯦ, ꯗꯥ ꯉꯥꯟꯕꯗꯣ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ, ꯑꯗꯨꯒꯤꯁꯨ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯊꯣꯏ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯎꯔꯒ ꯏꯀꯥꯏꯃꯟꯗꯅ ꯃꯔꯩꯒꯗꯨ ꯆꯤꯛꯂꯒ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈꯤ꯫ ꯂꯣꯌꯥꯅ, ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯥꯡꯂꯦꯟ ꯊꯣꯏꯅ ꯏꯀꯥꯏꯔꯤꯕ ꯑꯗꯨ ꯈꯪꯂꯗꯨꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯗꯥ ꯂꯣꯌꯥ, ꯁꯤ ꯃꯇꯥꯡꯁꯦ ꯗꯥ ꯂꯣꯌꯥꯅ ꯈꯪꯉꯔꯣꯏꯕ, ꯑꯩ ꯐꯖꯅ ꯍꯥꯏꯔꯒꯦ ꯂꯥꯛꯑꯣ꯫ ꯁꯦ, ꯑꯁꯤ ꯒꯥꯔꯤ ꯃꯌꯥꯁꯦ ꯁꯤꯗ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥꯗꯨ ꯂꯥꯡꯂꯦꯟꯅ ꯒꯥꯔꯤ ꯃꯌꯥꯗ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯗꯤ ꯃꯃꯥꯏꯒꯗꯨ ꯂꯩꯁꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯒꯥꯔꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯂꯣꯌꯥꯅ, ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯃꯤ? ꯏꯇꯥꯎ ꯉꯥꯟꯕꯅ ꯂꯥꯛꯀꯅꯤꯒ ꯍꯥꯏꯁꯤꯕꯣ? ꯍꯣꯏꯃꯦ, ꯑꯁꯦꯡꯕꯩꯅꯤ ꯍꯥꯏꯕ꯫ ꯗꯥ ꯉꯥꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯩꯅꯤ ꯀꯩꯅꯣ ꯊꯣꯏꯅ ꯉꯥꯏꯔꯤꯁꯦ꯫ ꯑꯩꯗꯤ ꯊꯣꯏ ꯃꯇꯝꯗ ꯉꯥꯏꯔꯣꯅꯗꯤ ꯍꯥꯏꯖꯕꯅꯤ, ꯃꯥꯅ ꯌꯥꯗꯕꯒꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯝꯕꯩ ꯋꯥꯅꯤ꯫ ꯀꯩꯅꯣꯗ, ꯊꯥꯖꯗꯦꯍꯦ ꯌꯥꯝꯅ꯫ ꯑꯩ ꯉꯥꯟꯕꯗꯣ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ, ꯃꯥ ꯀꯥꯏꯗ ꯌꯧꯔꯛꯑꯕꯅꯣꯅ ꯑꯝꯇ ꯍꯪꯒꯦ꯫ ꯍꯪꯉꯣ ꯑꯝꯇ꯫ ꯗꯥ ꯉꯥꯟꯕꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯤ ꯌꯥꯝ ꯀꯨꯏꯁꯤꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯒꯗꯕꯁꯨ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯍꯪꯗ꯭ꯔꯕ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯍꯪꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥꯗꯨ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯤ꯫ ꯉꯥꯟꯕꯁꯨ ꯄꯟꯊꯔꯨꯕ ꯇꯧꯗꯅ ꯀꯣꯜ ꯑꯗꯨ ꯁꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯉꯥꯟꯕꯅ, ꯍꯜꯂꯣ ꯅꯨꯄꯥ, ꯀꯩ ꯂꯩꯔꯒꯦ? ꯍꯜꯂꯣ ꯅꯨꯄꯥ, ꯀꯩ ꯂꯩꯔꯒꯦ ꯀꯥꯏꯅ? ꯅꯪꯅ ꯑꯉꯥꯡꯉꯩꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯅꯣꯕ? ꯃꯣꯏꯅ ꯉꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯦꯅꯦ꯫ ꯏꯇꯥꯎ, ꯑꯩ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯛꯏꯌꯦ꯫ ꯑꯗꯣ ꯅꯪ ꯃꯣꯏꯒ ꯄꯨꯟꯅ ꯂꯩꯕ꯭ꯔꯣ? ꯑꯦ, ꯂꯩꯗꯅꯕꯨ ꯈꯪꯉꯤꯅꯤ ꯀꯩꯅꯣ, ꯂꯩꯃꯤꯟꯅꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯈꯪꯗꯧꯔꯤꯒꯦ? ꯑꯗꯨꯗꯤ ꯂꯥꯡꯂꯦꯟꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ꯭ꯔꯣ? ꯍꯩ ꯅꯤꯄꯥ, ꯅꯪ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣꯕ? ꯂꯩꯇ꯭ꯔꯗꯤ ꯅꯣꯏ ꯅꯇꯨꯁꯦ ꯃꯊꯟꯇ ꯊꯝꯃꯝꯃꯣ ꯍꯥꯏꯔꯣ? ꯑꯁ, ꯑꯗꯨꯏ ꯅꯠꯇꯦꯕ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯣꯏ ꯌꯥꯎꯔꯗꯤ ꯑꯩꯁꯦ ꯌꯥꯝ ꯏꯀꯥꯏꯗꯧ ꯃꯥꯜꯂꯦ꯫ ꯌꯥꯔꯦ ꯅꯤꯄꯥ, ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ, ꯁꯠ ꯂꯥꯛꯑꯣ, ꯑꯩ ꯐꯅꯕ ꯁꯤꯜꯂꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯒꯥꯔꯤ ꯊꯧꯔꯛꯏꯌꯦ, ꯊꯝꯃꯒꯦ꯫ ꯅꯣꯏ ꯑꯁꯤ ꯈꯨꯅꯧꯗꯣ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯦ, ꯑꯩ ꯌꯧꯔꯛꯑꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯂꯣꯌꯥ, ꯑꯦ ꯀꯩꯅꯣ ꯁꯤꯗꯤ, ꯄꯨꯔꯥ ꯉꯥꯎꯔꯦꯅ, ꯋꯥꯒ ꯍꯥꯏꯕ ꯑꯝꯇ ꯅꯪꯗꯦꯃꯤ, ꯐꯣꯟꯒꯁꯦ ꯁꯠ ꯂꯥꯎ ꯊꯝꯈꯤꯃꯤ꯫ ꯂꯥꯡꯂꯦꯟ, ꯗꯥ ꯂꯣꯌꯥ, ꯀꯥꯏ ꯌꯧꯔꯛꯑꯦ ꯍꯥꯏꯒꯦ? ꯑꯣ, ꯑꯁꯤ ꯈꯨꯅꯧꯗꯣ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯦꯌꯦ꯫ ꯑꯗꯨꯗꯤ ꯀꯨꯏꯔꯔꯣꯏꯅꯦ, ꯌꯧꯔꯛꯑꯅꯤꯗ꯫ ꯂꯣꯌꯥꯅ, ꯑꯗꯣ ꯌꯥꯝ ꯂꯨꯕ ꯑꯃꯗꯤ ꯂꯩꯔꯤꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯑꯣ, ꯉꯥꯟꯕꯗꯣ ꯑꯩꯈꯣꯏ ꯌꯥꯎꯔꯗꯤ ꯏꯀꯥꯏꯖꯩ ꯍꯥꯏꯔꯤꯅꯦ꯫ ꯑꯦ, ꯃꯥꯁꯨ ꯕꯦꯔꯥꯅꯤꯍꯦ, ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯂꯣꯌꯥ, ꯑꯗꯣ ꯐꯔꯦꯁꯦ, ꯃꯣꯏꯒꯤꯁꯨ ꯄꯦꯟꯖꯅꯕ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯁ꯭ꯋꯥꯏꯐꯥꯎ ꯀꯣꯏꯊꯣꯛꯎꯁꯤꯗꯅ꯫ ꯑꯁ, ꯇꯜꯂꯤꯗ ꯗꯥ ꯂꯣꯌꯥ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯎꯔꯒ ꯑꯃꯨꯛ ꯐꯖꯗꯦꯕ꯫ ꯀꯩꯝ ꯇꯧꯔꯣꯏꯍꯦ, ꯑꯁꯨꯛ ꯉꯜꯂꯤꯁꯤꯗꯤ, ꯎꯗ ꯎꯔꯒꯅ ꯃꯣꯏꯅ ꯊꯣꯛꯄ ꯑꯃ ꯈꯟꯅꯤꯡꯕ ꯃꯥꯏ ꯈꯟꯖꯅꯤ꯫ ꯏꯁ, ꯊꯧꯅꯥ ꯌꯥꯝ ꯐꯔꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯉꯁꯤꯁꯦ? ꯐꯔꯦ ꯐꯔꯦ, ꯀꯥꯏ ꯆꯠꯁꯦꯕ ꯑꯗꯨꯗꯤ? ꯑꯦ, ꯑꯁꯦꯡꯕꯩꯔꯣ? ꯂꯥꯛꯑꯣ ꯑꯗꯨꯗꯤ, ꯃꯣꯏ ꯑꯁꯤꯒꯤ ꯒꯥꯔꯗꯦꯟ ꯑꯅꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯍꯦꯛꯇ ꯆꯪꯉꯨꯔꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯩ ꯊꯣꯏꯗ ꯀꯃꯥꯏꯅ ꯍꯥꯏꯔꯝꯗꯣꯏꯅꯣ? ꯑꯁ, ꯑꯗꯨꯒꯤꯕꯨ ꯃꯣꯏꯒꯤꯗꯨꯁꯨ ꯌꯧꯔꯛꯑꯅꯤ, ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯨꯔꯒꯦꯅ ꯀꯣꯛ ꯍꯥꯏꯌꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ꯫ ꯂꯥꯡꯂꯦꯟ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯊꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯂꯥꯡꯂꯦꯟꯗ ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯟꯖꯥꯁꯤꯗ ꯅꯣꯏ ꯅꯋꯥꯗꯣ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯎꯔ ꯂꯩꯔꯕꯁꯦ ꯑꯃꯨꯛ ꯎꯍꯧꯗ꯭ꯔꯗꯤ ꯌꯥꯔꯝꯃꯔꯣꯏ ꯅꯪ꯫ ꯑꯦ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ, ꯅꯪꯗꯤ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯝꯃꯤꯅ꯫ ꯀꯟꯕ ꯇꯥꯕꯅꯦ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯊꯟꯇ ꯂꯩꯕ ꯇꯜꯂꯦꯅ ꯑꯝꯇ ꯂꯩꯃꯤꯟꯅꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯍꯣꯏ ꯌꯥꯖꯔꯦ ꯏꯕꯦꯝꯃ, ꯅꯣꯏ ꯍꯦꯔꯣꯗꯣ ꯂꯥꯛꯇ꯭ꯔꯤꯕ ꯍꯥꯏꯗꯅ ꯗꯥ ꯂꯣꯌꯥꯗ ꯍꯪꯍꯜꯂꯨꯕꯅꯦ꯫ ꯑꯦ, ꯗꯥ ꯂꯣꯌꯥ ꯈꯪꯈ꯭ꯔꯕꯣ ꯍꯥꯏꯁꯦ? ꯂꯥꯡꯂꯦꯟ,
ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯗꯥ ꯂꯣꯌꯥꯅ ꯈꯪꯉꯒ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯇꯧꯔꯤꯁꯦ ꯑꯣ ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯏꯀꯥꯏꯗꯅꯕ ꯑꯩꯈꯣꯏ ꯈꯔ ꯍꯥꯜꯂꯝꯃꯒꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯗꯤꯅꯦ ꯅꯣꯏ ꯍꯦꯔꯣꯗꯣ ꯂꯥꯛꯑꯒ ꯎꯅꯕꯗ ꯅꯣꯏ ꯏꯀꯥꯏꯔꯔꯣꯏꯗꯅ ꯑꯁ ꯂꯥꯡꯂꯦꯟ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯑꯩ ꯇꯜꯂꯤꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯇꯟꯕꯤꯔꯅꯨ ꯀꯩꯁꯨ ꯗꯥ ꯉꯥꯟꯕꯗꯣ ꯈꯨꯅꯧ ꯌꯧꯔꯛꯑꯦ ꯍꯥꯏꯕꯅꯤ ꯑꯊꯨꯕꯗ ꯌꯧꯁꯤꯜꯂꯛꯑꯅꯤ ꯃꯤꯅꯤꯠ 5ꯒ ꯐꯥꯔꯔꯣꯏ ꯃꯥꯁꯨ ꯑꯩꯈꯣꯏ ꯂꯩꯕꯁꯦ ꯏꯀꯥꯏꯌꯦꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯣ ꯅꯊꯟꯗ ꯑꯗꯨꯝ ꯉꯥꯏꯖꯔꯣ ꯑꯗꯨꯒ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯖꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯈꯔ ꯍꯥꯜꯂꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯊꯣꯏꯗꯨ ꯋꯦꯇꯤꯡ ꯁꯦꯠꯇ ꯊꯅꯝꯂꯒ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯣꯏ ꯑꯁ ꯂꯥꯡꯂꯦꯟ ꯌꯨꯝ ꯍꯜꯂꯁꯦ ꯑꯩ ꯁꯨꯝ ꯇꯜꯂꯛꯑꯦꯕ ꯂꯥꯡꯂꯦꯟꯅ ꯑꯁ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯑꯗꯨꯝ ꯃꯥ ꯂꯥꯛꯑꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯂꯣꯌꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯤ ꯂꯣꯌꯥꯁꯨ ꯊꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯅ ꯐꯅ ꯈꯥꯝꯖꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯉꯥꯟꯕ ꯂꯥꯛꯄꯗꯨ ꯃꯊꯟꯇ ꯉꯥꯏꯕꯗ ꯃꯇꯥꯔꯦ ꯊꯣꯏ ꯉꯥꯟꯕ ꯂꯥꯛꯄꯗꯨ ꯉꯥꯏꯕ ꯋꯥꯔꯕ ꯃꯥꯜꯂꯦ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯉꯥꯟꯕꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯂꯥꯛꯄꯅ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯂꯥꯛꯄ ꯊꯣꯏꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯃꯤꯟꯅꯕ ꯃꯍꯩꯔꯣꯏꯅꯤ ꯇꯧꯕꯇꯕꯨ ꯂꯥꯛꯄꯅ ꯊꯣꯏꯕꯨ ꯂꯨꯝꯖꯔꯛꯄꯁꯤ ꯌꯥꯝꯅ ꯀꯨꯏꯔꯛꯂꯕꯅꯤ ꯂꯥꯛꯄꯁꯨ ꯊꯣꯏ ꯎꯕꯗꯨꯗ ꯃꯊꯟꯇ ꯆꯪꯂꯛꯏ ꯂꯥꯛꯄ ꯊꯣꯏ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯊꯣꯏ ꯂꯥꯛꯄ ꯑꯩ ꯒꯥꯔꯤ ꯉꯥꯏꯔꯝꯕꯅꯦ ꯌꯥꯝꯅ ꯍꯩꯅꯗꯅ ꯈꯨꯝꯂꯛꯄꯅꯤ ꯂꯥꯛꯄꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯪꯒꯤꯁꯦ ꯒꯥꯔꯤ ꯉꯥꯏꯕ ꯃꯥꯟꯗꯦꯗ ꯍꯥꯏꯗꯤ ꯅꯪꯅ ꯒꯥꯔꯤ ꯉꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯈꯥꯝꯃꯒ ꯆꯠꯈꯤꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯪꯅ ꯎꯁꯤꯟꯐꯝ ꯊꯣꯛꯇꯦ ꯂꯥꯛꯄ ꯃꯁꯤꯗꯤ ꯑꯩꯒꯤ ꯄꯔꯁꯅꯦꯜꯒꯤ ꯋꯥꯐꯝꯅꯤ ꯐꯔꯦꯅꯦ ꯑꯩ ꯎꯁꯤꯜꯂꯔꯣꯏꯒꯦ ꯑꯗꯣ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯅꯤꯡꯕ ꯁꯦꯟꯅꯔꯅꯨ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯑꯁꯤ ꯌꯥꯅꯕ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯃꯨꯛꯇ ꯄꯤꯔꯝꯃꯨꯗꯅ ꯊꯣꯏ ꯂꯥꯛꯄ ꯑꯩ ꯍꯥꯟꯅꯁꯨ ꯑꯩꯒꯤ ꯑꯔꯦꯞꯄꯗꯨꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯃꯁꯤꯗ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯦ ꯌꯥꯝꯅꯒ ꯂꯤꯡꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯛꯄ ꯊꯣꯏꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯒꯤ ꯍꯦꯛ ꯇꯧꯕꯒ ꯊꯣꯏꯅ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯂꯥꯛꯄꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯊꯣꯏ ꯃꯤ ꯎꯁꯤꯠꯇꯕ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯂꯥꯛꯄ ꯃꯃꯥꯏꯒꯗꯨ ꯅꯥꯜꯂꯒ ꯍꯥꯏꯔꯛꯏ ꯐꯩ ꯐꯩ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯅꯨꯄꯤꯅꯤ ꯀꯩꯗꯧꯔꯅꯤ ꯈꯟꯗꯅ ꯃꯥꯟꯅꯕꯤꯗꯕꯩ ꯋꯥꯅꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯗꯒ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯥꯔꯗꯅ ꯉꯁꯤꯗꯤ ꯂꯥꯛꯄ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯑꯒ ꯄꯨꯕ ꯇꯥꯕꯅꯤ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯦ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ ꯂꯥꯛꯄꯁꯨ ꯊꯣꯏꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯖꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯏꯒꯤ ꯃꯈꯨꯗꯥꯡ ꯃꯄꯥ ꯑꯗꯨ ꯌꯧꯕ ꯅꯪꯗꯅ ꯅꯤꯛꯇꯨꯅ ꯂꯩ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯔꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯈꯠꯂꯛꯏ ꯊꯣꯏꯁꯨ ꯉꯥꯏꯍꯥꯛ ꯄꯥꯈꯠꯈꯤꯕ ꯑꯗꯨꯅ ꯇꯔꯪ ꯆꯠꯂꯤ ꯑꯗꯨꯕꯨ ꯂꯥꯛꯄꯒꯤ ꯃꯔꯨꯝꯗ ꯂꯥꯛꯄꯕꯨ ꯐꯥꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯥꯛꯄꯒꯤ ꯂꯦꯡꯖꯨꯝꯗ ꯐꯥꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯉꯥꯟꯕꯅꯤ ꯏꯆꯝ ꯆꯝꯅ ꯃꯣꯃꯣꯟꯇ ꯅꯣꯛꯂꯒ ꯂꯩꯕ ꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤ ꯊꯣꯏꯒꯤ ꯃꯁꯥ ꯁꯣꯛꯀꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯛꯄ ꯑꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯂꯕ ꯃꯥꯜꯂꯤ ꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯇꯝꯊꯤꯔꯕ ꯅꯨꯡꯁꯥ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯃꯩꯔꯤ ꯊꯣꯛꯄꯒꯨꯝ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯜꯂꯛꯏ ꯉꯥꯟꯕꯒꯤ ꯈꯨꯆꯥꯎ ꯑꯗꯨꯅ ꯂꯥꯛꯄꯒꯤ ꯅꯥꯔꯨꯝꯗ ꯑꯃꯨꯛꯇꯪ ꯍꯥꯏꯖꯤꯟꯗꯅ ꯊꯥꯖꯤꯜꯂꯛꯏ ꯂꯥꯛꯄꯁꯨ ꯉꯥꯟꯕꯒꯤ ꯀꯜꯂꯕ ꯁꯥꯐꯨ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯉꯥꯎꯗꯨꯅ ꯂꯩ ꯉꯥꯟꯕ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯊꯣꯏꯒꯤ ꯈꯨꯗꯥꯡꯀꯁꯨ ꯄꯥꯏꯅꯕ ꯍꯣꯠꯅꯔꯤ ꯊꯣꯏꯒꯤꯗꯃꯛ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯪꯁꯤꯜꯂꯗꯨꯅ ꯂꯥꯛꯄꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ 3-4ꯔꯛ ꯊꯤꯟꯖꯤꯜꯂꯤ ꯍꯟꯗꯛꯇꯤ ꯂꯥꯛꯄꯒꯤ ꯃꯃꯥꯏꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯏꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯉꯥꯟꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯗꯒꯤꯗꯤ ꯊꯣꯏꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯀꯗꯕꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯈꯜꯂꯝꯕ ꯊꯣꯛꯂꯕ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯊꯨꯒꯥꯏꯒꯗꯕꯅꯤ ꯃꯤꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯝꯕ ꯌꯥꯔꯣꯏ ꯌꯦꯡꯂꯝꯕ ꯊꯣꯛꯂꯕ ꯅꯃꯤꯠꯇꯣ ꯀꯣꯠꯊꯣꯛꯀꯗꯕꯅꯤ ꯉꯁꯤꯅ ꯅꯪꯒꯤ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ ꯈꯪꯉꯨ ꯃꯇꯨꯡꯗ ꯊꯣꯏꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯍꯦꯛ ꯁꯣꯛꯀꯦ ꯈꯜꯂꯕ
ꯅꯈꯨꯠꯇꯨꯁꯨ ꯊꯨꯗꯦꯛꯀꯗꯕꯅꯤ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯂꯥꯛꯄꯗꯨ ꯊꯣꯏ ꯑꯃꯁꯨꯡ ꯉꯥꯟꯕꯗ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯆꯤꯟꯗꯁꯨ ꯃꯊꯟꯇ ꯁꯣꯟꯖꯩ ꯈꯪꯉꯤꯗꯅ ꯂꯥꯛꯄ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯩꯅ ꯈꯟꯈꯤꯕ ꯄꯥꯝꯈꯤꯕ ꯃꯤꯇꯥꯈꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯦꯝꯅ ꯇꯣꯛꯇ꯭ꯔꯤ ꯊꯣꯏ ꯅꯪꯁꯨ ꯑꯩꯅ ꯅꯣꯡꯃꯗꯤ ꯂꯥꯛꯄꯗꯨ ꯃꯊꯟꯇ ꯊꯣꯏꯕꯨ ꯋꯥꯈꯜꯗ ꯁꯤꯡꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤ ꯂꯥꯛꯄ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯈꯩ ꯅꯣꯡꯃꯇ ꯎꯗꯕ ꯃꯑꯣꯡꯗ ꯑꯁꯥꯎꯕ ꯇꯝꯊꯤꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯂꯩꯔꯝꯕ ꯉꯥꯟꯕ ꯈꯪꯍꯧꯗꯦ ꯃꯥꯏꯊꯣꯡꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯀꯧꯔꯛꯏ ꯊꯣꯏ ꯀꯩ ꯍꯥꯏꯒꯦ ꯉꯥꯟꯕ ꯉꯥꯟꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣꯗꯅ ꯊꯣꯏꯗꯨ ꯇꯞꯅ ꯉꯥꯟꯕꯅ ꯆꯠꯂꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ ꯉꯥꯟꯕꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯥꯝꯂꯤꯕ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯇꯝꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯀꯤ ꯅꯥꯀꯜꯂꯣꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯗꯨꯅ ꯃꯅꯤꯡꯗ ꯂꯥꯛꯂꯤꯕ ꯊꯣꯏꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏ ꯀꯥꯈꯠꯂꯣꯁꯦ ꯊꯣꯏꯁꯨ ꯀꯔꯤꯁꯨ ꯉꯥꯡꯗꯦ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯉꯥꯟꯕꯁꯨ ꯊꯣꯏꯅ ꯀꯥꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯕꯤꯔꯗꯨꯅ ꯃꯥꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯊꯧꯕ ꯍꯧꯏ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯀꯔꯤꯃꯠꯇ ꯉꯥꯡꯅꯗ ꯇꯨꯃꯤꯟ ꯂꯩꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥꯟꯕꯅ ꯒꯥꯔꯤ ꯊꯧꯅ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯛꯏ ꯊꯣꯏ ꯊꯣꯏ ꯉꯥꯟꯕꯅ ꯀꯧꯔꯛꯂꯤꯕ ꯑꯗꯨꯗ ꯈꯣꯟꯖꯦꯜꯒꯗꯨ ꯌꯥꯝꯅ ꯄꯤꯛꯅ ꯃꯃꯥꯏꯗꯤ ꯂꯩꯁꯟꯗ ꯃꯥꯡꯂꯣꯝꯗ ꯑꯗꯨꯝ ꯆꯨꯝꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯉꯥꯟꯕ ꯉꯥꯟꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯊꯣꯏꯗꯨ ꯉꯁꯤ ꯉꯥꯟꯕꯒ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯂꯥꯛꯄ ꯀꯅꯥꯅꯣ ꯍꯪꯂꯛꯑꯗꯤ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯔꯝꯕ ꯑꯗꯨꯃꯛ ꯍꯪꯂꯛꯂꯕ ꯑꯗꯨꯗ ꯊꯣꯏꯅ ꯉꯥꯟꯕꯗ ꯂꯥꯛꯄꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯍꯥꯛꯇꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯇꯥꯏ ꯏꯊꯪ ꯊꯪꯅ ꯂꯩꯕ ꯂꯩꯀꯥꯏꯗꯣ ꯑꯗꯨꯗꯒꯤꯅꯤ ꯃꯃꯤꯡꯅ ꯂꯥꯛꯄ ꯀꯧꯕꯅꯤ ꯉꯥꯟꯕ ꯑꯣ ꯑꯗꯨꯒ ꯃꯥꯅ ꯅꯪꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯑꯁꯤꯅ ꯀꯩꯒꯤꯅꯣ ꯊꯣꯏꯅ ꯉꯥꯟꯕꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯄꯅ ꯃꯉꯣꯟꯗ ꯇꯥꯟꯅꯕ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯊꯣꯏꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯥꯛꯄꯗꯨ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ 2-3ꯒ ꯂꯣꯏꯅꯅ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯊꯛꯇꯨꯅ ꯂꯥꯛꯄꯗꯨ ꯊꯣꯏꯅꯁꯨ ꯎꯔꯦ ꯊꯣꯏꯕꯨ ꯎꯔꯕꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯂꯥꯛꯄ ꯊꯣꯏꯁꯦ ꯑꯥꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯦꯅꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏꯐꯦꯠꯇꯪ ꯃꯅꯥꯛꯇ ꯆꯪꯉꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯛꯄ ꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯨꯔꯨꯞ ꯑꯗꯨ ꯑꯃꯨꯛꯇꯪ ꯆꯤꯡꯂꯗꯨꯅ ꯃꯈꯥꯗ ꯊꯥꯊꯔꯒ ꯅꯩꯈꯥꯏꯔꯗꯨꯅ ꯃꯨꯊꯠꯂꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯆꯪꯁꯤꯜꯂꯛꯑꯣ ꯂꯥꯛꯄ ꯑꯃꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯣꯏꯒꯤ ꯃꯅꯥꯛ ꯌꯧꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯊꯣꯏ ꯐꯤ ꯁꯨꯔꯝꯃꯤꯔꯣ ꯅꯪꯕꯣ ꯊꯣꯏ ꯐꯤ ꯁꯨꯔꯝꯕꯗꯒꯤ ꯉꯥꯡꯂꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯛꯄꯗ ꯂꯥꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯩꯅꯗꯅ ꯑꯃꯨꯛ ꯅꯣꯟꯊꯔꯒ ꯐꯤ ꯑꯗꯨ ꯁꯨꯗꯨꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯍꯩꯅꯗꯦꯍꯦ ꯑꯣꯏꯕ ꯁꯛꯇꯥꯁꯤꯡꯁꯤꯒ ꯈꯨꯜꯁꯤꯗ ꯁꯦꯜ ꯄꯥꯏꯔꯤꯕꯁꯦ ꯃꯥ ꯈꯛꯇꯗꯨ ꯃꯉꯥꯏꯔꯦꯅꯦ ꯃꯁꯥꯗꯤ ꯀꯔꯤꯁꯨ ꯑꯣꯏꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯜ ꯆꯥꯔ ꯂꯩ ꯍꯥꯏꯗꯅ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤ ꯁꯤꯅꯤꯅꯦ ꯂꯥꯛꯄꯗꯨ ꯊꯣꯏꯗ ꯌꯥꯝꯅ ꯂꯨꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯀꯧꯔꯛꯏ ꯊꯣꯏ ꯊꯣꯏ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯥꯅ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯤ ꯑꯗꯨ ꯁꯨꯔꯒ ꯂꯩ ꯂꯥꯛꯄꯗꯨ ꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯃꯨꯛꯀ ꯁꯥꯎꯅ ꯀꯧꯔꯛꯏ ꯊꯣꯏ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯊꯣꯏꯗꯨ ꯃꯃꯥꯏꯗꯤ ꯅꯣꯡꯈꯠꯂꯛꯇ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯠꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯂꯥꯛꯄ ꯂꯥꯛꯄ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯀꯩ ꯈꯜꯂꯤꯒꯦ ꯊꯣꯏ ꯂꯥꯛꯄ ꯑꯩꯗꯤ ꯅꯍꯥꯟꯅ ꯄꯥꯈꯨꯝ ꯑꯗꯨꯝ ꯄꯤꯈ꯭ꯔꯗꯨꯅꯤ ꯂꯥꯛꯄ
ꯑꯗꯨꯒꯤ ꯄꯥꯈꯨꯝꯗꯨ ꯅꯠꯇꯦꯅꯦ ꯊꯣꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯌꯥꯗꯕ ꯌꯥꯔꯣ ꯊꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯀꯔꯤꯅꯣ ꯅꯪꯅꯒ ꯅꯨꯡꯁꯤ ꯍꯥꯏꯌꯦꯅ ꯑꯩꯅꯁꯨ ꯍꯦꯛꯇ ꯅꯨꯡꯁꯤꯅꯤ ꯌꯥꯅꯤ ꯈꯜꯂꯤꯕꯗꯨꯗꯤꯅꯦ ꯅꯄꯨꯟꯁꯤꯗꯁꯨ ꯈꯜꯂꯨꯅꯨ ꯇꯥꯂꯥꯛꯄ ꯑꯩꯈꯣꯏ ꯈꯨꯜ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯅꯤ ꯅꯆꯦ ꯅꯆꯟ ꯑꯣꯏꯅꯁꯨ ꯈꯔ ꯎꯕ ꯇꯝꯕꯤꯌꯨ ꯊꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯀꯨꯕꯦꯔꯒꯤ ꯏꯃꯨꯡꯗ ꯔꯥꯅꯤ ꯑꯣꯏꯖꯧ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕ ꯁꯥꯎꯔꯤꯕ ꯅꯪꯁꯦ ꯄꯪꯗꯦ ꯍꯥꯏꯕꯒꯗꯤ ꯌꯥꯔꯣꯏꯍꯦ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯇꯩꯁꯤꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯥꯅꯦ ꯃꯥꯅꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯅꯤ ꯃꯔꯨꯞ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯤ ꯃꯅꯤꯒꯤ ꯐꯝꯕꯥꯜꯗ ꯁꯅꯥꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯂꯦꯟꯖꯧ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯑꯇꯩꯁꯤꯡꯗꯨꯅꯁꯨ ꯃꯥꯅꯦ ꯃꯥꯅꯦ ꯏꯇꯥꯎ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯊꯣꯏꯗ ꯌꯦꯡꯂꯒ ꯍꯧꯅ ꯅꯣꯛꯁꯤꯜꯂꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯂꯝꯕꯤꯗꯒꯤ ꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯍꯜ ꯑꯗꯨꯅ ꯀꯧꯗꯨꯅ ꯍꯪꯂꯛꯏ ꯇꯣꯃꯥꯜ ꯊꯣꯏ ꯀꯔꯤ ꯇꯧꯅꯔꯒꯦꯅꯦ ꯅꯈꯣꯏꯕꯣ ꯊꯣꯏ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕ ꯑꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤꯁꯨ ꯇꯧꯗꯦꯌꯦ ꯈꯨꯔꯥ ꯇꯣꯃꯥꯜ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯍꯪꯂꯛꯂꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯉꯩ ꯊꯣꯏ ꯀꯔꯤꯁꯨ ꯉꯥꯡꯗ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯗ ꯃꯥꯅ ꯁꯨꯔꯝꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯕꯥꯜꯇꯤꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯣꯃꯥꯜꯁꯨ ꯊꯣꯏꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯥꯛꯄꯁꯨ ꯇꯣꯃꯥꯜꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯗ ꯊꯣꯏ ꯇꯝꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯊꯣꯏꯗꯤ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯕ ꯑꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯆꯠ ꯂꯩꯔꯝꯃꯦꯅꯦ ꯂꯥꯛꯄ ꯊꯣꯏ ꯇꯥꯅꯕꯅꯤ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯂꯧꯅꯤ ꯁꯤꯃꯗꯤ ꯈꯪꯖꯜꯂꯨ ꯉꯥꯟꯕ ꯒꯥꯔꯤ ꯊꯧꯔꯝꯕ ꯑꯗꯨ ꯏꯈꯪ ꯈꯪꯅ ꯕ꯭ꯔꯦꯛ ꯑꯗꯨ ꯅꯦꯠꯁꯤꯜꯂꯗꯨꯅ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩ ꯊꯣꯏꯁꯨ ꯉꯥꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯗꯥꯉꯥꯟꯕ ꯉꯥꯟꯕꯁꯨ ꯍꯧꯖꯤꯛꯇꯗ ꯊꯣꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯒꯥꯔꯤ ꯑꯃꯅꯁꯨ ꯍꯣꯔꯟ ꯈꯣꯡꯂꯛꯂꯝꯃꯤ ꯉꯥꯟꯕ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯧꯕ ꯍꯧꯔꯛꯏ ꯉꯥꯟꯕ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯊꯣꯏ ꯍꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯊꯣꯏꯅ ꯗꯥꯉꯥꯟꯕ ꯑꯩ ꯑꯁꯤꯒꯤ ꯂꯩꯔꯛ ꯃꯆꯤꯟꯁꯦ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯆꯪꯈ꯭ꯔꯒꯦ ꯂꯩꯀꯥꯏ ꯃꯤꯅ ꯑꯃꯨꯛ ꯎꯔꯒ ꯅꯨꯡꯉꯥꯏꯇꯦꯕ ꯉꯥꯟꯕꯅꯁꯨ ꯍꯣꯏ ꯉꯥꯟꯕ ꯃꯆꯤꯟꯗ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯨꯔꯕꯁꯨ ꯑꯃꯨꯛ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯉꯁꯥꯏ ꯇꯧꯅꯈ꯭ꯔꯤꯕ ꯃꯑꯣꯡꯗꯨꯒ ꯊꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒ ꯑꯩꯅ ꯑꯃꯨꯛ ꯊꯝꯃꯝꯃꯒ ꯊꯣꯏꯕꯨ ꯑꯃꯨꯛ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯉꯥꯟꯕꯗꯨ ꯊꯣꯏ ꯍꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯔꯒ ꯈꯥꯝꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯊꯧꯔꯒ ꯂꯥꯛꯏ ꯊꯣꯏ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯉꯥꯟꯕꯗ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯗꯥꯉꯥꯟꯕ ꯀꯥꯏꯗꯅꯣ ꯗꯥꯉꯥꯟꯕ ꯈꯨꯝꯃꯨ ꯍꯥꯏꯕꯅꯦ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯦ ꯉꯥꯟꯕ ꯊꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯗꯕ ꯃꯈꯩ ꯒꯥꯔꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯩ ꯉꯥꯟꯕꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯊꯣꯏ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯗꯥꯉꯥꯟꯕ ꯒꯥꯔꯤꯁꯦ ꯈꯥꯝꯃꯨ ꯍꯥꯏꯕꯅꯦ ꯅꯪꯃꯛꯅꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩ ꯒꯥꯔꯤꯁꯤꯗꯒꯤ ꯆꯣꯡꯊꯔꯒꯦ ꯅꯪꯅ ꯈꯥꯝꯗ꯭ꯔꯕꯅꯤꯅ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯉꯥꯟꯕ ꯈꯪꯍꯧꯗꯦ ꯒꯥꯔꯤ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯈꯥꯝꯃꯤ ꯊꯣꯏ ꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯟꯖꯔꯨꯕ ꯑꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯅꯪꯅ ꯎꯠꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯅꯈꯣꯏ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯃꯒ ꯑꯃꯒ ꯀꯔꯤꯁꯨ ꯈꯦꯠꯅꯗꯦ ꯅꯁꯥꯒꯤꯗ ꯑꯣꯏꯅꯤꯡꯕ ꯑꯄꯤꯛꯄ ꯋꯥꯈꯜꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯅꯪꯉꯣꯟꯗꯁꯨ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗ ꯈꯪꯉꯤ ꯉꯥꯟꯕ ꯑꯗꯨꯝꯅ ꯊꯣꯏꯅ ꯌꯥꯝꯅ ꯋꯥꯔꯧꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝ ꯑꯣꯟꯅꯔꯦ ꯍꯣꯏ ꯑꯩ ꯅꯨꯄꯥꯅꯤ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯅꯝꯊꯗꯨꯅ ꯈꯨꯗꯨꯝ ꯆꯟꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛ ꯊꯅꯝꯂꯒ ꯑꯩ ꯂꯩꯇ꯭ꯔꯕ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯃꯁꯦꯜ ꯃꯨꯛꯅꯕꯒꯤ ꯃꯃꯤ ꯑꯗꯣ ꯅꯐꯝꯗ ꯇꯥꯔꯛꯂꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ
ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯂꯥꯛꯄꯒꯤ ꯃꯈꯨꯠꯇ ꯅꯪꯕꯨ ꯑꯃꯨꯛ ꯇꯥꯈ꯭ꯔꯒ ꯑꯩꯅ ꯀꯔꯤ ꯑꯣꯏꯍꯧꯕ? ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯟꯕꯅ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯀꯜꯂꯛꯄ ꯐꯥꯎꯕꯅ ꯈꯝꯕꯜꯕꯒꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯦꯟꯅꯖꯔꯒꯦ ꯈꯟꯗꯨꯅ ꯏꯅꯥꯛꯇ ꯅꯛꯅ ꯊꯝꯅꯕ ꯅꯪꯕꯨ ꯄꯨꯔꯒꯦ ꯈꯟꯕꯅꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯊꯣꯏ, ꯆꯠꯂꯁꯤ꯫ ꯉꯥꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯊꯣꯏ ꯇꯞꯅ ꯃꯥꯏꯊꯣꯡꯗ ꯁꯥꯎꯔꯝꯕ ꯑꯗꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯂꯛꯂꯤ꯫ ꯉꯥꯟꯕꯁꯨ ꯊꯣꯏꯒꯤ ꯃꯤꯅꯣꯛ ꯑꯗꯨ ꯎꯔꯕꯗ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯤ ꯃꯇꯥꯒꯨꯝ ꯍꯔꯥꯎꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈꯤ꯫ ꯉꯁꯤꯗꯤ ꯉꯥꯟꯕꯅ ꯊꯣꯏꯕꯨ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯉꯛꯄꯅꯤ ꯅꯨꯡꯁꯤꯕ, ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ, ꯈꯨꯗꯣꯜ ꯀꯌꯥꯅ ꯁꯨꯝꯗꯨꯅ ꯉꯥꯟꯕꯅ ꯊꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯋꯥꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯨ ꯃꯍꯥꯛꯅꯁꯨ ꯎꯕꯤꯔꯕ ꯃꯥꯜꯂꯤ꯫ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯣ ꯍꯥꯏꯗꯅ ꯇꯝꯂꯝꯂꯦ꯫ ꯇꯨꯡꯗ ꯀꯔꯤ ꯇꯝꯂꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫